Kai di musiki ba show nam kai thar chasi andi ngasi ki sum nuai kraba sei thar sabat ku si show ti bi kre ache koi doti lai ka ni adile koi ge ngasi sabat sida lapi ba jas ne ko ti mak tu show ki ming da taram na sa bo le na la ha ku ti mak matak ka show ti do hindu ko board du yem na khat mang du na ina bi bo sunu Nasi ko na menang da violation nga suba si title na by scripture alone. Ko ye le tilon na hare kadi sola scriptura. Masi ke artha di kari no hare kari ore basu isog yo wahi khatana. One of the da biha se ko isma na masi tak na ne ni na maru ai masi le le ya na ba ko ye ningsing bi ya ba nasi ma ko mo ba para si memory key text hare kadi ko Hebrews 4:12 apa yang kita minasi? Hebrews 4:12 ay semana Manipuri patung saja. Ada semana Manipuri di matutnya kanino haraga marandi sori wadi hingliba tabak ayin kanba maya ani panba kabak thangbi hena kawwa hingbaga thawai ko masung tangsanga pingabu kaidopa phawba thinaba amasung puding wakal amasung nimba kangdaba uboy chine pa igasi moray ko kung may ba sawas mo si no ki text apna si text na koy ubok ngeda okay rasi hedigan ma na laga panje ta na si au yana ba so na ni koy bala so ra ji se Sengkar wasal le paisor aki sengkar wasal ki yuki kunum sudah dengan kubila harga aki sengkar sastra man dengan dowi nawa da pessoas ku usasi na version discussion alguma talvez da unaki tawa semana do bila harga koi na thok pa do unaki koi na koi puling ba yan bibili harga koi na thok ma tam yan na maru ba yan na ba wai aku ba ma yu koi ki proa si yan protu ba proa saus tu yu amma tu da ko tu este din sa la so amen Kalau kita kasih biasanya sih pada na, seman namun tanah saat tiada bah, orang uji kita menung dah, evangelis kau itu puri bah, mingguan yang belum dah mister, evangelis kita mau buat baik, mahal lah, kita kasih aku biasanya sih, seman yang pada na, supaya tapi itu. Yang nungare hajar keraba ayam kasida online view tahu dengan leba. Amasung tiliba wai pum namaku isorna thudok hendok board TV bo osno ai koi ngasi gi Sabbath school discussion asi gi topic ngasai introduction da so hado friend ngasi gi topic ase by scripture alone sola scriptura masi se church history yengba matamda reformers singi slogan ni reformers singi slogan Karigi asigi wahai ase makoi haupra haraga church history yengba matamda Catholic church ase makoi gi teaching ase Bible da tradition asumana pulle adu oibagi maramna Martin Luther German gi monk mahaksu Catholic di church ni, maksud monastery di yauraga, maksud nomadi as priest ama oigi hai na khanba lupa ama ni. Adu ore basu, mahakna Bible yeng sila pamatamda, ay koi di church ase Bible degi hena tradition bu hena lu na tawre. Asina di yaroi scripture kattana, ay koi bu chingdi gado bani. Ipa ipu na tambi ba pautak asina sarga koi bu kubangam roi. Isor gi wahai katna oi kadabani haina Catholic Church ki aranba false teaching
95 thesis se mahakna idhoraga mahakna German ge Wittenberg Church aduda mahakna napira phaklamda asumana tawraga mahak se adudigi hauna Bible asida katang best of the high slogan asida reformation se asumana okay Scripture alone haini yengba matangda Scripture bose isor ge wahai bose khoi wang athak asida Martin Luther reformers mayamna wangna asumana respect okay Scripture alone do khatang best oraga aikoi gi church ase Scripture the foundation oina aikoi se asumana tawgadabani aikoi Bible asumana mathang yengse Scripture as a ruling norm Scripture khatana aikoi gi church asida mahakna rule lamjing gi ba norms ama oigedabani haibase aikoi uba phange aduna Bible asidasu aikoi hatang yemina se 1 Corinthians chapter 4 gi verse 6 aduda mahaktan aikoi gi church leader amana mahakna asumana pathokti gini 1 Corinthians chapter 4 gi verse 6 1 Corinthians chapter 4 verse 6 Amaisung chiri nausa nakoi kana amatana amagidama atai mathakta jingaduna sautoktana naba ikiba adu hendo pade haibase ekoi gi mapana nakoi na tamnanaba nakoi gi marangidama ai isa thandada amasu apollo da hiramsing si pandam tawani Thank you aikoi gi church leader amana 1 Corinthians chapter 4 gi verse 6 asida mahakna sena pathok bikre Corinthian church book Ramana Paul na takpi khibra haibdo iduna leiba adudigi hendo kunu hai Isor gi wahai ase sengna asi phau yare haibase isorna magi kokon chatpa singbu asumani inspired tawragi ihan kripa wahai adudigi hena chatnu hai aikoi gi church ase henduna leibra isor gi wahai adu khatna aikoi na buga tawgadabani aduga mathangda Deuteronomy chapter 4 gi verse 2 asiso amuka yekse ani subaboje don chapter 4 verse 2 da aina nakoida pakti khiba simsidagi henba hapchinba yaroi tothopasu yaroi nakoi gi napu lani thoguna aingonda takpiduna nakoina aina haikhibu sumna ingdadani Howsik Deuteronomy chapter 4 gi verse 2 asidasu sengna amuka haibikre Isor ni idi khaba wahai adudigi lauthopanu hapsu hapching lauthoppa ngamrabdi nang aise isor gi hena chawo oigi lauthoppasu yaroi hapching basu yaroi asigi Old Testament gi Bible ase John the Revelator mahakasu amuk quote tawne Revelation chapter 22 gi verse 18 gi 19 asidasu Isor gi wahai ase iduna leiba asidagi nakoi lauthopanu ko hapsu hapching nu lauthopabadi Isor gi wahai asida Isor gi wahai inba mi singi damakta thawram tawbiba adusu nakoi gi damakta lauthopigani karigumba hapching biragadi Isor gi wahai asida wahai indaba mi singu sirapi bigini ko hada China maya ado makoi gi mathakta tagani aduna aikoi gi church ase Isor gi miyoi sing Bible paduna laye adubu marakta aikoi gi tradition ipa ipu gi pautak asine hene important oi bung tawai tradition ipa ipu gi chatnaron ase aikoi gi Christian aduda pusilaga Christianize oi hanne asisi yadi marakta di tradition ga Bible ase chatmina bi aba khara laye adubu when the times come marakta di Isor gi wahai aduga tradition ga chatmin na ba yarakta kanadi aikoi tradition go thamgadabni Isor gi wahai go khatang aikoi thanggatgadabni adu khatana aikoi gi church gi ruling norms se semgadabni haibase aikoi asumane se ubo phange
adun isor gi wahai asina ekoi gi khongthang lambi asida mama oi kadabni aduna David na Psalms 119 gi verse 105 da asuman hai thy word is a lamp to my feet hai na isor nangi wahai ase ai khongchat lambi asida mairani hai hai isor gi wahai khatna ekoi gi khongthang lambi asida maira oi kadabni adu khatna ekoi ko sarga lambi chingbi bangam Bible asina isor gi wahai khatna ekoi gi ruling norms oi kadabni hai na ekoi sing na uba phangre adu ko kari gumba Bible asida unity leram dragata nagati kramana ekoi oi gani Bible mapam amadana asi hai yae hai mapam amada amuk yade hai marakta Bible asida contradict oiba marakta thina bugum tawene Bible ibase miyoi ba isor ne inspired tawrage I handi wali author asidi isor ne miyoi ba gi gyan da inin be ibana ke thawai na guide tawna I hanbane haina 2 Timothy 3 gi verse 16 amasung 2 Peter chapter 1 gi verse 20 ga 21 da suman hai isor na pakhon chakpa singbu mahakna inspired tawhallaga isor gi thawai na losing biraga makoi bu ihan bane isor na pibi kraba pautak sing ase miyoi ba ekoi bu lamjing bina bagi damakta aran ba singbu chumhan bina bagi damakta isor gi wahai ase inspired tawhallaga ihan duna leye Proverbs chapter 14 verse 12 asida suman hai miyoi bagi punsi da there is a way that seems right to a man hai lambi yam lai hai himba lambi yam man ba adubu konthang dadi asiba lambi da chingbi ba lambi yam lai hai adu oi bani na ekoi gi wakhana asi lambi su sarga da chingam ba yai da hai na ekoi na andas da lining ba yai ekoi ichin inaw sing isor gi wahai khatta da ekoi na depend tawraga isor gi wahai khatta da ekoi na rely tawraga ekoi gi denomination ekoi gi church isor gi missing guide tawkadabne ekoi nghatang isor gi wahai asida ekoi nghatang yengmin asi Romans chapter 3 gi verse 10 to 18 ase ekoi gi church leader na amukal kitang pabi ba oisno Romans chapter 3 verse 10 to 18 ihiba sigumbani dharma semba kanas laite amat su laite wakar taba kanas laite sorbo thiba kanas laite mokoi kumak lam sirana kare mokoi kana de mokoi kare akaba to kanas laite amat su laite mokoi gi khawri gi handok karba mo kamni mokoi gi le to na minam le lel kharo gi huna mokoi gi simban makha de le mokoi gi sim sira amasum khara na thanbi mokoi gi thongna I ta hanna sen ba yangi amangwa masum kawa mokoi gi lo le amangwa masum kawa mokoi gi lo le amasum king tabagi lambi mokoi na khande mokoi gi miyeng shor ki leite hauzik pathokiba ekoi gi church leader na pathokiba wahai do Paul na Old Testament mayam mahakna quote tawraga asumana haikibani scripture asida amaga yana da bakari su laiti marakta ekoina Bible text ama khatang chingthoraga yengba matamda contradict oiba manbagi wani Ishwarna mathanta gi wahai ko kramana amukka contradict tawkadra Ishwar di mathanta ko contradict oiba laite miyoi ba ekoina gyan da lausin bangam dabagi ekoina marakta contradict oiba yengsin bagi wani
मियोइबा एकोई बाइबल खुपादी ईश्वर की पाउताक असे ज्ञान तानिंगाय हाइना एकोइना खुरुमबगा यावना संगजद्रगा एकोई की वखन लोन बु डिफेंस ओइनिंगाय हाइना बाइबल बु कोई पा पारगा कोई थी रगा उरबदी आउट ऑफ कंटेक्स्ट सिंगथोरगा असुमान लेने हाइना मखोई की वहाई बु डिफेंस ओइनिंगाय बाइबल बु असुमान थी असुमान ओइरोय दबने चेनि नाउसिन ईश्वर की वहाई असे सेंगे amaga yana ta bakarisu like New Testament the Old Testament asi the Old Testament ni sakhrabani haina koi haningai lete Old Testament lai ram dragadi New Testament se lai koi Old Testament di aruba athupa New Testament na explain tau hanbi New Testament ase Old Testament asida sadalakpa Old Testament ase foundation Asi ani se khaidok pa yade aduna ichini nausa scripture ase amaga yana ta balete scripture ase sengna iduna leye ekoi gi damakta ekoi paraga miyoi ba ekoi gi punsi asida langjing bi ba maira ama oininga isone ibibne marakta ekoi gi punsi da contradict oi bugumna Bible thingna batargadi ekoi khurumba ga yauna ishor changjarga ekoi Bible se hena yengraga ekoi na study to bodabne scripture ishor ki wahai ase Old Testament ga New Testament ase amaga yana do bakari sulaite Bible ase clear explanation to duna lei ekoi gi dama ta confuse wani na kari sulaite Jesus Christa asina taibang pan na laiba matamga amasuk apostle singna mokhoi ki ministry asida iduna lai hana mokhoi ne quote to base Old Testament Bible thakne mokhoi ki matamda New Testament lai triye mokhoi ne isur ke wahi haiba singche Old Testament thakne ekoi ki damakti di yana laiba phare gasidi New Testament chu lai ekoi ki Christian ki church asida Singluk kharana uninspired writings habdi apocryphal writings asida quote tawraga example oina ai haye second Maccabees haina apocryphal writings asida second Maccabees asida asumana haye second Maccabees chapter 12 ki verse 38 to 46 da Judas asina mahak lahan chate hai lahan chat ko matamda makoi gi lan mi se mi am sia hai kari ira hai na makoi na si khaba mi sing gi pocket da khawdi yeng ba matamda line di masa yawe hai ne asui gi maram oidna ishona makoi gi bosi han ko bol zani hai na mang si khaba mayam gi thawai gi damakta mahakna irakot semraga mahakna irakla ko nyai asikumba uninspired writings apocryphal writings early church fathers sing ni igiba wahai adu makhoina paraga church kharana sikraba mi sing gi damakta sarda kaba yanaba gi damakta makhoina prathna tawduna laine adu bu Jesus Christa gi matamda apocryphal writings ase laikre adu bu Jesus Christa amazon apostles sing no mapauda makoina quote tawlamde makoina quote tawba haibu Old Testament nakani aduna atopa wahai larik yam haiba nupani iram rabasu ningthona iram rabasu isor gi wahai inspire tawraba wahai khatana tana akoi atopa bu rely tawiyade depend tawiyade aduna akoi Bible asida explanation as very clear saying na aso ekoi gi damak di iduna laye Jesus Christa Old Testament quote tawai maru oina ekoi sambak na aina sumai na hajo ke Matthew 24 ki verse 15 asida Daniel na karamaina Jesus Christa na karamaina Old Testament quote tawbra karamaina sumai na haibra Matthew 24 ki verse 15 asya amo naktantanin nasi
Matthew chapter 24 verse 15. Maram adun isori wa ta topa Daniel haidin kiba ama ataki tikot soba adu sei no pham de lepa nakoi no buwa matamda apa ba ma aduna khamjasini Jesus Christana Old Testament book haktang mahang na po tawe nakoi na papa phamdra asumani idu na leye mahang na baptize tawba loy kraba matunda wilderness lamhang na mahang na chatlaga fasting tawba matunda matamda Saitana mahak ko themba matamda mahak na athembu ko kramay na lanam ki idu na lay Old Testament mo pot tawra mahak na lanam ki Saitan bu lanam ge hairabdi aram ba teaching bu lanam ge hairabdi Ishor gi wahai gi mapa na khat lanam ge Ishor gi mapa Ishor gi wahai idu na lay ha bo wahai adu khat ko lanam bo oi gedabli Jesus Christian Old Testament quote tawraga New Testament ki misingbu para tambiki Daniel da asumana lakni ko haini nokoi nu ubo phangrabadi sahar se thadorga nokoi chenkro Ishwar ki pautak ase makoi na lausin laga Jerusalem ki sahar ase Rome ki sipai na la aga AD 70 da thugai ba matlab Christian ama phau si hai kari hai ga Old Testament ki pauta ase Jesus Christa na amuka compare tawga mokoi ki disciples sing amuka explain taw bi ba ai koi ki demakta ngasi di Bible ase seng na iduna lei ai koi ase ki wahai ase koi taraga ai koi na ase ki warning message ase koi in labadi soidana taibang pan ki amamba Sigedaba kaya di ekoi bukan ni oi gini. Isor gi wahai ase marak tadi ko yana dagu kum tawrak ba matamda. Ekoi kramanya di gini scripture aduna scripture ama explain tawhan betul ni. Ekoi gi thoughts ekoi gi wakan aduma orang bani da hana jing thuk ya de. Example da ay asuman haide. Isaiah 66 ki verse 22 to 23 da. Isur ne insin tu na Isaiah bu Jesus Christa ani subal lengla kraba matunda asigi ekoi ki lam taibang pa na se mahakna manghan khraga anova prithvi amuk sengat kani hai adu matamda Isur gi macha sing se sarga da thanau puding chat kani hai every new moon aduga Sabbath puding sarga da koi Ishwar ko khurum ba chakin hai asi Bible denomination atopana out of context lo ba kharana sarga da se thanau gi kumai new moon festival hai Israel sa singa ceremonial gi kumai kran hai adu su oi ga bra hai na question jaja to bol hai adu ko asi ki implication ase revelation da same iduna kari gi damakra ekoi thanau khuding da Jerusalem da chatninga kari gi damakra sabat khuding ekoi na Jerusalem da church ka ba chakda bodo yengba matam Revelation chapter 22 gi verse 1 da 2 da asman iduna dei sahar aduda upambi achauba ama lei hai upambi adu tha khuding mahai pale hai asigi hai adu aikoina tha khuding se chalaga cha da do ni hai adu cha ba adu na akoi gi haksang se no han ba na han loi da ba immortality shiroi da ba hai ba se akoi adu gi hai do cha akoi hing ga do ni hai na hai adu gi damak Isaiah ni iram do Isaiah adu khatam pa ba matam di akoi kri gi damak ro ko thana khuding se da se hai confusion le do revelation ni ba matam ne hen explain da ba aduna Bible asida confusion thingarabadi aduda khatang yenga oilamgani da adu oibi ai hana koi guess on ngana Bible chapter mayam ase paraga koi Bible amadi ama explain ta han bido aduga chak manana Ecclesiastes chapter 12 gi verse 7 ase bisu asumana hai mioi ba sikraba matamda mioi ba koi bu leibak na sembi bani leibak na am halani adu thawai asidi pibi ba mapuda han grani hai
aduna church kharana oh mioi basi grabam tamda thawai ase sarda ka Ecclesiastes chapter 12 verse 7 asi se Solomon ni ibni ko siba matamda thawai chakre haine bibi ba mapumanakta adu asi yengba matamda de ko siba matamda thawai se ka khibo mahaleba adu Ecclesiastes writers ama khatni ko Ecclesiastes chapter 3 verse 21 da amu hai mioi baga saga khena di hai mioi ba siba matamna na mioi bi thawai na sarga ka ba sa gi thawai na makha da kumba kana khamro hai na hai kuno siba matamna saga mioi ba khena ba lai lebak da semuni lebak da amuloi na makhalle asin Bible asin isolate oina amakhakta bu chingthok rabadi oh siba matam da sarga sa ko re han akoi je thajaram le ai adu Bible ase amaga explain ta ba matam da akoi ni phajana uba bhangen aduna akoi Bible ase scripture amaga explain ta ban kada bune Isaiah chapter 8 verse 20 ase akoi amuka pamina ase pi khaba pauta amadi put khaba mati maya kunma kana dabani lainin thodi yawasi tajaw mokhoi gi mawadu tangulu Isaiah chapter 8 verse 20 da to the law and to the testimony Ishwar ki sakhi to the law and to the testimony Ishwar ki wayan yathang gi matung ina nang drabdi mokhoi gi wahai adu lawlu Makoy ase Ishwar gi mangal phangdabani Adventist Church ko sola scriptura scripture khatan base ka ba singlukni har ka nakoy di ilenji wai gi wahai ko ten wang lawine haina mi khran accuse to le Bible gi pamatam da Joel chapter 2 gi verse 28 to 29 la sumai na haye Joel chapter 2 verse 28 to 29 da akon ba matam da aina thawai asengba pithoraga nacha singna mangmangani vision phangdani haina Joel na irame adudu akoi Adventist Church na thajai soidna prithvi juk loiram dai asida Ishwar na miyoiba Ishwar ko thaja mi singbu mahakna inspired amuk tawraga apostle singbu sijinna bugumna vision piraga amuga juk loiram dai asida message sandokpa haibase Ishwar na sijinna gani haibase Adventist na su thajai Adventist khatna te loiramak na thajai adugi maramna aikoi remnant church ase Adventist church asida sister white ase vision phangba matamda Adventist ki macha vision phange haina akoina magi asoiba miyamdu cover tawra aphaba khatung lo nakte Adventist church asina taste of the true prophet haina le mahak ase achumba pauta phangra natraga kada digira haina akoise taste of the Bible le aduna hausi kaina patho kibodo Isaiah chapter 8 verse 20 ase amani makoy se isogi wayan ya thangi matung ina makoy se ngang thrabati makoy se mangan lete Jesus Christana Raman hai Matthew chapter 7 nasu by their fruit you will know them makoy gi mahai aduna na nakoy khangde ma se isor gi lamba pokon chapura natraga atopa degira ha nakoy gyan na gani khangjadani ha asumani iduna leye aduna akoi ilanji hoi lakwa matamda akoi asigi Bible text mayamna mahabu text taw aseng bagi mahakase Ishwar na TV ba prophetess amani hain akoi na asumana lausin bane mahak na asumana haye mahak ki writings aduda ai gi wahai singse Bible asigi muhut sing gadawni haiba ma na Kristo haide magi wahai asina Bible book hen explain daw my writings is little like haina mahaki wahai sing asidi mangal apik krab mangal le
Mama achouba habdi Bible ko hen explain to bi nga Bible hen na bahak ta ba yan nga Ellen G. White na kragat to bi aduna Adventist Church asina Bible di mo hote Ellen G. White di writings lo ba na te Bible hen na gyan ta nga Ellen G. White di explanation na akoy ba hen na bahak ta hande adu na atop writings mayam so akoy na lawe example da yang matamda Bible writers mayam commentary lyric ibad mayam lay adugi message aso akoy law akoy thawai rom de hena kana ninga adu marakda Bible di teaching ga contradict ko rabdi mokoy budi thamne Bible bo khatum law Ellen G. White so kari kumba Bible ga contradict salam makatar gadi Ellen G. White bu tham ga dabne Mahabu test over matamda mahabu fail do rabdi Adventist macha or su mahabu discipline thamraga mahabu accept do rabdi this fellowship do rabdi adu mahab ase ishwar ki wo hai ki matung ina test over mayam ase mahabu fulfill do ako Adventist church na asumana do we adu na itin now sa thazabina permission sarga sa pagi lambi asida akoi ki khongtham asida mateng pi ke do ba hai tradition na ate atop writers mayam na akoi gi encourage to be ba thawarom da kan khatinga hai bi ba tiam lai adu Bible da asi mayam da yana tar ka na de Bible asina akoi gi ruling norms oi ke do ni adu mana tawrabadi akoi soidena sarga sa pangam bani natragadi singrup mi yam namrabasu tradition that based on rabdi akoi gi panthum pham adu yo bangam roi Israel masa sing Egypt gi Canaan tholak ki Egypt di lam thokre adu bu isor gi wahi in da gi marana lambi ga loi na makshi ki Canaan gi potha adu makoi na phangki de adu bu na ngasi akoi se Christian gi journey asida chathok ba hogre isor na thawram to bi ba Canaan gi lam yo ninga adubu isor gi wahai ase koi lo taduna seran na bagi pawon chat gi matung illam labadi mokhoi si bugumna akoi su si gini aduna Revelation chapter 18 verse 4 da sumai hai come out of her my people aran da pautak isingum adun gi thola thro asumai na isor na ogduna le akoi aran ba denomination da aran ba teaching azuda akoi luptuna lebra adumano orbata adumano orbata agadi akoi la thora isor gi achumba wahi ase dakatan depend on ba akoi sarga chatmina ba orasi tabi graba pum namapu isor na hen na mod na ki ko isno Tabiriba mayambo Krista gi minde taramna opchari asi aina mayamda share tawzaning ba wafamse knowing and keeping our identity akhoi gi horakam khangna hingba haibagi maramda idmain kajikting share tawzage akhoi khange Bill Gates prithibida khwaidigi inakaira khunba sampati leiba American business magnate haina so khangnaba Microsoft Corporation ge founder, the richest man on the earth. Mahak nong ma restaurant amada changlaga achapo charame. Chaba loire haraga waiter nupi macha aduda tips oina $5 $5 pirame. Madugi $5 ado tips oin na Bill Gates na pi do hek ubaka na waiter nupi macha aduna ingak na Bill Gates saying mahaki ingak ngak pamai thong adu uraga
Bill Gates na yamna concern tawna nupi macha aduda hanglame icha nupi kari asoiba leiraba nangna aingonda aduk ngakna yenglibado haina Bill Gates na hangki nupi macha aduna khumki sir nang na hojik phamliba table adumakda nahaki na cha nupi Jennifer Gates suphamlame aduga mana aigi damak haina tips oina $500 US $500 pirame adubu nang se taibang panda khwaidigi ina khunba the richest man on the earth sampati leiba adugu manupa mana nang nadi aigi damakta supnatagi $5 khak ase tips oina piye haina nupi macha aduna Bill Gates da hangatcharam Bill Gates na momon nok le harga nupi macha da khumlam ichanupi aigi ichanupi na nanggidamak $500 tips oina pi kibado mahaki mapado prithibida khwaidigi ina khunba nupani khwaidigi ina khunba mapa amagi macha oibigi maramna mahakna nanggidamak haina $500 ado tips oina pi bani ko adubu aigi ipado woodcutter usuba ukakpa nupa amagi nupane amasung aise usuba woodcutter gi machane aduna aina di nanggi damakta hairiba $5 se tips oina pibani ko hairamlaga Bill Gates restaurant adudigi thoki asigi wari macha asida aikoina khangadabse karino hairaga aikoigi haurappham ado kaudaduna hingbase adukki mati darkar laye habise aikoina khang hoi hojik aikoi kayamuk hay singlamba yai ina kera khulamba yai adubu nangse kadaidigi haurakibra aise kadaidigi haurakibra aigi haurakphamse kramai tawbano habise aikoi khak kaw phade habise mayamda aina sumaina khangandani 1950s and 1960s the yamna popular oikiba American country singer Jim Reeves aikoina khang mahaki isai This world is not my home haiba isai taibang pan asidi aigi asengba yum natte haiba isai se 1962 the record tawraga prithibhi pumbada chai thoki mayamna yamna pamna tanaki saknaki ngasi phawba miyamgi chinbanda hairiba isai ase aikoi ngangduna lei masigi isai se Hebrews chapter 14 gi verse chapter 13 gi verse 14 digi 16 phawba the iraga leiba taibang pan ase aikoigi asengba yum nate asengba yum adudi sargadani haiba Hebrews chapter 13 gi 14 digi 16 phawgi manung adudi lauthorga ikiba isai iba nupana smaina iduna lei masigi taibang pan ase aigi asengba yum nate adubu taibang pan sidadi ai ngai hak ki lamlanba oina lakpane just passing through aigi yum hannanaba chang chatlakpa lambida ngai hak pallamba mafamne haina isaiduna sai thaki hoi taibang pan se aikoigi asengba yum nat matam khajiktagi lamlanba oina aikoi lakpane aikoi se taibang sigi mi nate taibang sigi citizen nate habse bible na mayek lan na aikoi bu takpi adu oirabadi aikoi se taibang sigi mi natrabadi amasung taibang pan se aikoigi asengba yum natrabadi aikoigi asengba yum adudi kadaidano amasung aikoi se kadaidagi lakpano amasung kadaida amuka hankhigidabano habse aikoi khangpham thoe Apostle Paul na sumaina iye Philippians 3:20 da Philippians 3:20 da For our citizenship is in heaven aikoigi citizenship asidi kadaidi chanbra haida sargadani hai aikoi se sargagi miyoi singne hai Apostle Paul na iraga lei kayada laibak phabno aikoi se sargagi mi oijaba phangba kayagi matik chauthok chaningai no aikoi se sargagi mi ne haibada hoi asengba ma aikoi se sargagi mi ne aduna aikoi sargagi mi oirabadi sargagi lamchat sargagi gun amasung sargagi saktam adumak taibang pan asida hingbado ishorna pame maduma aikoi hingduna leibra natraga aikoi gi identity aikoi se sargadagi lakpani ko haibdo kauthorga taibang pan gi harau kumai fijet chakcha acha athakta aikoi ngauduna aikoi gi saktam dubu kauthoklaga leibra
Amuka Apostle Paul na Romans 12 ki 2 da iduna laye Romans 12 ki 2 da Bible pai sing yengina se sumaina hai be not conformed to this world but be ye transformed by the renewing of your heart. Taibang pansi gi matau tom ganu ko adubu nangi thamoi nau handuna ahongba afaba punsi hingo haina Apostle Paul na hai. Hoi taibang sida aikoi mioi bo oina leirabanina papi oina leirabanina ishor na khange aikoi soidana taibang pangi mong da aikoi in ki gini haiba aduna mahangna masigi message of warning ase aikoi da hana pbi madudi nakoi taibang sida hinglabasu papi oina hinglabasu nakoi ase sargadagi lakpane haibse nakoi khak kauduna taibang pan asida conform tawgunu taibang pan asida naisilaga masigi matau tamlaga manghan ko adubu niti gi nangi thamoi adu nau thok halle haraga ahongba punsi da nang hingba tamko haina i ga lei taibang gi harau nungai ba kaya sina aikoi gi asengwa saktam adubu kaw hanana ba saitan na kan hotna duna lei haibse aikoi matam pumba da ningsing se maduna maram oiduna bible na nakoi taibang sigi saktam lawgunu nakoi taibang sigi harau nungai bada फिजेट चक्सादा अचा अथक्ता नकोई ngauduna chatle haraga nahaki asengba identity ado kaidongai duso kauduna hingnu haina ekoi butamni duna lei ekoi ningsing se Daniel amasung mahaki maru Jerusalem dagi ningthau Babylon gi ningthau Nebuchadnezzar na lanpha oina Babylon da purakhi makoi Babylon da purakraba matamda ningthau Nebuchadnezzar amasung mahaki hai singlaba maya councils members mayamna Daniel amasung mahaki marup ahum adubu makoi gi identity makoi gi hawrapam ado kawhaningai makoi se Israel masa singni ko Jehovah Ishor gi mi singni ko habdo kawtholaga Babylon gi identity ado laihaningai kanna hotna ki adubu Daniel amasung mahaki marup ahum ishor gi damakta lep khatpa ki khide makoi gi identity adubu khak makoi kaw khide aikoi ase ishor gi mi singne aikoi ase Jerusalem dagi lakpa mi singne haiba khak kaw khide angang oiringai da makoi gi family worship da mama mapa singna tambi takpi kiba church ki ahal laman singna asi phai ko asi phati ko sumai hingda bani ko haina takpi kiba ishor gi afabu wa pau pe ado makoina khak kaw thok da duna Babylon ishor bu khangba leibak adu da phawa makoi gi identity adu yon thok khidine adu ki mahut makoi gi identity adu minority oirabasu makoi mi yamdrabasu mapangal sakti leiba ningthau gi mamang da leplabasu ai se ishor gi mi nei hainingai ki da duna lep khi madumak ne ishor na nang ai busu pamba adu ai khoi ngamgadra Daniel amasung makoi gi marup singgumna aikoi lepa ngamgadra aikoi gi identity isibu aikoi ngakpo ngamgadra Daniel amasung mahaki marup ahumbu Babylon gi ningthau Nebuchadnezzar Babylon gi identity leihaningai hona khiba adumak ngasisu ishor na taibang pan asida aikoi bu thabirakre adubu Satan na aikoi bu lanpha oina captives oina pukre karamba matamdagi Adam amasung Eve na Eden gi ingkol da pap hek ta ki banumi atudagi Satan na taibang pan ase ai gi khudum challabni ko aina ningthau oina palaba leibak ni ko haina lau thokhi hoi taibang sida leiringai di aikoi taibang si gi ningthau oina paleba Satan asigi makhada lei habse so aikoi ningsing se Nebuchadnezzar aduk thona leiraba mapanga leiraba sakti leiraba adudagisu henna hairiba Satan asine henna singba henna mapangal leiba henna sakti leiba enemy ne aikoi gi yekna bane aikoi gi mangda lepga leige bise Daniel amasung maki marup ahumna Nebuchadnezzar gi mamangda lep khalaga aise ishor gi mi ne hainangai ki khidabagumna yamna mapangan kan khraba
Satan asigi mamangda ekoi ngasi taibang sida hingle hairaga lep khalaga aise Jehovah Ishor gi mine aidi taibang pan sigi mi natte ngai haktang asida taibang pan da lak lambane asengba aigi yumdi sargadane haina ekoi lepa ngamgadra madu ngamba miyoi khaktana sarga leibak aduda changani haina Ishorne ekoi bu takpi luribadi ichini nausing nang aishu Daniel amasung mahaki marup ahum adugumna Krista gidamak Ishor gidamak amasung sarga gidamak nang aigi identity ase ngaklaga hingba ngamgadra haibase nang aise sarga gi mamal yamlaba sana lupa mani mukta gumbane haina Ishorna ekoi bu haibi ekoi paduna yengse among 1 Peter 2 gi 9 1 Peter 2 gi 9 sumaina iraga lay but you are a chosen people a royal priesthood a holy nation a peculiar people that you may declare the praises of him who called you out of darkness into his marvelous light nakoi se khandok khraba mine aikoi ishorgi Toggle tauba mine asengba jati ne Ishor gi thoidok hendok palan ne adu oirabadi amambadagi mapal naidraba mangada kauthok pikraba Ishor adugi minglen adubu miyamda khanghallo haina I aikoi se khandokhraba jati ne aikoi se ningthau gi line de gi laaga aikoi priest oigadaba jati ne ekoi ase asengba jati ne miyam de mi gi marak gi peculiar people khara tongan ba mi sing ne ekoi se itok top mi sing ne adu oirabadi nangbu darkness pap na mamsin laga lai khiba adu digi marvelous light Ishorgi achumba adu uhallerga sarga sat ke her sumai hinggadabane taibang pansi dadi nang ngai hak ki oina lakpani ko nangi asengba yumdi sarga dani ko nangna si khrabasu Ishor bu thajarabadi nang amu hingdatkani ko haina afabo mangal asi utpi khibase mase ekoina tarai tarai na khak laudaduna mase ekoida utpi khiba mangal ase miyam da ekoina Ishor gi matik magu chawkhatnanaba sandokadabani habase Peter na ekoibo takpiduna ningsinghanduna laye ngasisu Ishorna ekoibo lauduna laye sargi gi thong hangdok le har nangi aigi thamoida ngangbiduna laye nangse aise khandokhraba mine asengba mine Ishor gi mine nangse Ishor gi minyengda mamal yamna tangkhraba mine aduna nang taibang pansida do not conform taibang pansi gi matau tamganu ko adubu taibang pan asiki tongan thokle hairaga nang aphaba mi oina hingo haibse Ishor na ngasi aduma aikoi bo haw kaubiduna ngangbiduna lei aduki matik Ishor na nang aibu mamal tangna laurabadi aduki matik chawrba wanglaba mingthol ado nang aibu pirabadi karigi nang ai ki hisira karigi nang ai sarga gi mine hainga ikai khisira ki khisira nangi identity do karigi lot khisira maramdi Ishor aikhoibu sembiba Ishor ase lai pumnamakki lai Ishor pumnamakki Ishor the whole universe asibu sembi kiba Ishor ne mahakki mine haibda aikoi kiningai leite ikai ningai leite adubu madugi mohta aikoi chawthok chaningai ne haibse meyamda aina sumaina share tawjaninga Ephesians 2:10 For we are God's masterpiece created in Jesus Christ to do good works aikoi ase Ishor gi masterpiece mamal tangkraba handiwork mana sembi khiba khud semne aikoi se aikoi bu Christ Jisu gi mingda aikoi bu sembi khibne kari gi dama to do good works afaba thabak tawningai gi dama mi bu sathina tamthiba wangangang ningai nate Quran chinthina hingningai nate aikoi bu taibong phansi da tharak pase sarga gi mioi oina ambassador sarga gi mi hut oina aikoi bu taibong phansi da tharak pase kari gi no hairaga afaba thabak tawningai aikoi bu taibang sin tharak pagi maram laye madudi karira hairaga afaba thabak tawnanaba afaba punsi hingnanaba
leita laira tola taraba singbo nungsibinanaba awa anang tariba mayambo mateng pangbinanaba naihatpiraba thamoi kayabu asa amuk pibinanaba amasung sargagi afaba do miyamda uhanba ngamnanabane habse Bible na mayek sengna takpidana lay nangaigi identity khangna hingba Christian amamam oise Ishorgi mi ama oina taibang panba dagi ikoi khara tongan na hingba ngamba Christian oise nangi wangang sangangda mi na Krista gi khonjel taba oisino nangi fijet chakchada Krista bu ubu oisino laita laira tola taraba mayambu nungsibiba aduda miyamna Krista gi nungsibado nangonagi uba phangba oisino khangbi bada ing thatap thabada nolukpada ahal laman masak naina bebar kaidana hingbada pukchel sengbada pumnamak sida miyamna Krista bu nangi mai thongda nangi punsida uba phangjasunu first 2 Corinthians 2 Corinthians chapter 3 verse 2 the you yourself are our letter written on our hearts known and read by everyone nang aise Krista gi chithine nang aise Krista gi singluk tu gi chithine masibu miyamna mi loina makna khangduna paduna yengduna leibani ko haina Apostle Paul na Corinthian gi church atuda iduna lei ngasisu jisu Krista na ekoi buhairaga leye ngasi ekoi gi juk asida hingliba Christian mayambo jisu Krista na hairaga lei nang se aigi mi ne sarga gi mi ne taibang se nang gi aseng ba yum nate ngai hak ki nang lamlan bu oina lakpane aduna taibang sida nang leiringai asida taibang pan asigi aphaba nungai ba haraubada nang luptu na mangki ganu ko matau tamganu taibang pan bagi maramdi nang se aseng ba jati ne maramdi nang se peculiar people ne khra tongan ba mi ne nang se nak se khando khraba mi ne maram aduna nang taibang pan bagi matau tamganu adubu nang na ningsing gada se krira hayata nang se ai hak ki chithi ne ai gi representative tawraga chalaga leibani nang bumina nangi wangang sangangda nangi phije chakchada nangna hingliba punsi mahing aduda nangbu mina paraga yenglaga uraga leibani ko haina Yesu Krista na igo ekhoida takpiduna lei nang aibu miyamna yengduna lei nang aibu miyamna paduna lei nang aibu miyamna uduna lei ichini nausing madu khangna ekoi hingse madu khangna ekoi Krista gi mighty haloise nangna aise ishor gi mine aise Christian ne haina haidrabasu nangna kayamuk lotlabasu nangse ishor gi mine amasung nangse ishor gi mi natte haibase nangi punsi mahinda aigi punsi mahinda mina loina khangkigani haina hai sumaina hai aduki matik chawkhalaba science and technology na atya yauna chawkhalaba matamsida prithvi gi chawkhatpana kham thenglaba asina aikoida piba ngamdaba potsak ahum leye hai there are three things which the world cannot give madudi krira hairga ahanbada dark or black light dark light aikoina ude amuba amamba mangal haibase kanana su piba ngamde aikoina kadai da chalo prithvi gi nuai kraba mafam da chalo there are different colors of light ase makhan ja color tongan uwe adubo amuba light amuba electric bulb di ekoi ngasi phawa ude taibang panba na kai dongai da su piba ngamde ngasi phawa ani subada hot ice cream phong saba ice cream haibse piba ngamde sagraba pot inghanba ngame ingkiba pot sahanba ngame science and technology adu yamna chawkhat kraba matam adubu ngasi phawba kayamuk adumuk chawkhalabajo kana amatanasu ice cream ase hot ice cream phong saba ice cream sahalaga chanbadi kana anasu ngamde ahum subada Christian without witnessing Christian di oiraga aidi kanadasu Krista gi maramda witness sakhi tawkiba laitri haiba ngamba mi kanasu laite hai the day you become Christians you became witnessing for Christ
ꯅꯪꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯦꯛ ꯑꯣꯏꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯋꯤꯠꯅꯦꯁ ꯇꯧꯕ ꯍꯧꯈ꯭ꯔꯕꯅꯤ ꯅꯪꯅ ꯈꯪꯕ ꯌꯥꯏ ꯈꯪꯂꯝꯗꯕ ꯌꯥꯏ ꯑꯣꯔ ꯄꯥꯝꯕ ꯌꯥꯏ ꯄꯥꯝꯂꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯪ ꯑꯩꯅ ꯈ꯭ꯔꯤꯁꯇꯕꯨ ꯑꯩꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯅ ꯍꯦꯛ ꯂꯧꯁꯤꯜꯂꯒ ꯈ꯭ꯔꯤꯁꯇꯒꯤ ꯁꯤꯡꯂꯣꯞꯇ ꯆꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯪꯁꯦ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯋꯤꯠꯅꯦꯁ ꯇꯧꯕ ꯍꯧꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯣꯏꯁꯦ ꯄꯤꯇꯔꯒꯤ ꯕꯥꯏꯕꯜꯗ ꯑꯩꯈꯣꯏꯅ ꯄꯥꯈꯤꯕꯒꯨꯝꯅ ꯅꯪ ꯑꯩꯁꯦ ꯈ꯭ꯔꯤꯁꯇꯒꯤ ꯆꯤꯊꯤꯅꯦ ꯅꯪ ꯑꯩꯕꯨ ꯌꯥꯝꯅ ꯅꯤꯇꯤꯒꯤ ꯄꯥꯗꯨꯅ ꯌꯦꯡꯗꯨꯅ ꯎꯗꯨꯅ ꯂꯩꯌꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯦꯛꯁꯤꯟꯁꯦ ꯃꯤꯅ ꯅꯪ ꯑꯩꯕꯨ ꯌꯦꯡꯂꯒ ꯈ꯭ꯔꯤꯁꯇꯕꯨ ꯂꯥꯟꯅ ꯎꯗꯅꯅꯕ ꯑꯗꯨꯕꯨ ꯅꯪ ꯑꯩꯕꯨ ꯊꯦꯡꯅꯔꯨꯕ ꯃꯤ ꯈꯨꯗꯤꯡꯅ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯃꯈꯩ ꯑꯗꯨ ꯅꯪꯉꯣꯟꯗꯒꯤ ꯑꯩꯉꯣꯟꯗꯒꯤ ꯎꯕ ꯐꯪꯖꯁꯅꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄꯨꯟꯁꯤꯁꯦ ꯐꯖꯩꯀꯣ ꯍꯥꯏꯅ ꯍꯥꯏꯖꯁꯅꯨ ꯈ꯭ꯔꯤꯁꯇ ꯌꯥꯎꯕ ꯄꯨꯟꯁꯤꯁꯦ ꯅꯤꯡꯊꯤꯖꯩꯗꯀꯣ ꯍꯥꯏꯅ ꯁꯣꯟꯅꯖꯁꯅꯨ ꯃꯔꯝꯗꯤ ꯃꯗꯨꯃꯛꯅꯤ ꯅꯪ ꯑꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯔꯝꯗꯤ ꯃꯗꯨꯃꯛꯅꯤ ꯅꯪ ꯑꯩꯒꯤ ꯍꯧꯔꯛꯐꯝꯗꯣ ꯃꯗꯨꯃꯛꯅꯤ ꯅꯪ ꯑꯩꯅ ꯇꯥꯏꯕꯪꯁꯤꯗ ꯃꯤꯑꯣꯏ ꯄꯣꯛ ꯑꯣꯏꯅ ꯄꯣꯛꯂꯛꯄꯒꯤ ꯃꯔꯝ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯑꯩꯈꯣꯏ ꯍꯤꯡꯈꯤꯒꯅꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯀꯌꯥ ꯊꯦꯡꯅꯈꯤꯒꯅꯤ ꯑꯩꯈꯣꯏ ꯑꯋꯥ ꯇꯦꯡꯊꯒꯤ ꯆꯩꯊꯦꯡ ꯐꯪꯗꯨꯅꯁꯨ ꯑꯗꯨꯃꯛ ꯍꯤꯡꯈꯤꯒꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯁꯤꯆꯨꯋꯦꯁꯟꯗ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯈꯪꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯉꯥꯛꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯣꯏꯁꯦ ꯍꯥꯏꯕꯁꯦ ꯇꯦꯜꯂꯕ ꯃꯇꯝꯁꯤꯗ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯏꯊꯣꯡ ꯃꯤꯅ ꯎꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯈ꯭ꯔꯤꯁꯇꯒꯤ ꯈꯣꯟꯖꯦꯜ ꯃꯤꯅ ꯇꯥꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯈ꯭ꯔꯤꯁꯇ ꯌꯥꯎꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯤꯑꯣꯏꯁꯤꯡꯅ ꯎꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯁꯔꯒꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯦ ꯍꯥꯏꯔꯒ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯔꯒ ꯁꯔꯒꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯦ ꯍꯥꯏꯔꯒ ꯆꯪꯒꯗꯕ ꯃꯌꯥꯝ ꯑꯗꯣ ꯇꯥꯟꯊꯣꯛꯄ ꯈ꯭ꯔꯤꯁꯇꯤꯌꯟꯗꯤ ꯑꯣꯏꯔꯣꯏꯁꯦ ꯃꯃꯤꯡ ꯈꯛꯀꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕꯗꯨꯅꯗꯤ ꯑꯩꯈꯣꯏ ꯁꯔꯒ ꯆꯪꯒꯗꯕ ꯅꯠꯇꯦ ꯇꯥꯏꯕꯪꯁꯤꯗ ꯅꯪꯕꯨ ꯑꯩꯕꯨ ꯈ꯭ꯔꯤꯁꯇꯅ ꯊꯥꯔꯛꯈꯤꯕꯒꯤ ꯃꯔꯝ ꯑꯗꯨ ꯑꯩꯈꯣꯏ ꯈꯪꯅ ꯍꯤꯡꯕ ꯗꯔꯀꯥꯔ ꯇꯥꯏ ꯈ꯭ꯔꯤꯁꯇꯕꯨ ꯀꯔꯤ ꯁꯤꯆꯨꯋꯦꯁꯟꯗ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯇꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯩꯁꯦ ꯁꯔꯒꯒꯤ ꯃꯤꯅꯦ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯂꯦ ꯍꯥꯏꯔꯒ ꯁꯔꯒꯒꯤ ꯂꯝꯆꯠ ꯁꯔꯒꯒꯤ ꯒꯨꯟ ꯑꯗꯨꯃꯛ ꯇꯥꯏꯕꯪꯁꯤꯗ ꯑꯩꯈꯣꯏ ꯍꯤꯡꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯕꯨ ꯎꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒ ꯊꯦꯡꯅꯔꯨꯕ ꯃꯌꯥꯝꯅ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯁꯔꯒꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯎꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯜꯗꯒꯤ ꯊ꯭ꯔꯨ ꯑꯁ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯩꯈꯣꯏꯗ ꯎꯔꯒ ꯁꯔꯒꯗ ꯃꯤ ꯃꯌꯥꯝ ꯂꯥꯛꯄ ꯉꯝꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯅ ꯍꯤꯡꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯁꯦ ꯍꯥꯏꯕꯁꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯒꯦ ꯇꯥꯈ꯭ꯔꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯅꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯁꯛ ꯈꯪꯅ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯁꯛ ꯑꯗꯨ ꯐꯖꯅ ꯈꯪꯂꯦ ꯍꯥꯏꯔꯒ ꯃꯗꯨ ꯉꯥꯛꯂꯒ ꯃꯗꯨ ꯏꯜꯂꯒ ꯍꯤꯡꯕ ꯉꯝꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃꯃꯝ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯉꯦ ꯏꯁꯣꯔꯅ ꯃꯌꯥꯝ ꯑꯃ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ